Bharatiya Janata Yuva Morcha BJYM Manipur Pradesh na sinduna Bharat na ningkha tamlakpa chahi humdra manga surakpagi Amrit Mohotsav thouram pangthokhre ngasi Manipur gi puwari ga sagonari ba mafam ama oriba Khongjom War Memorial Complex da uchara thabaga loinana Yuva Sankalp Yatra haina mingthonba cycle rally ma chatkrai Thoubal District ki Khongjom da leiba Manipur gi puwari ga sagonaraba mafam ama oriba Khongjom War Memorial Complex gi lamthaduna Imphal da leiba BJP Manipur Pradesh ki head office fauba chatkhiba ngasigi Yuva Sankalp Yatra cycle rally adu Hairok AC ki MLA Dr. Thokchom Radeshyam Wangjing Tentha AC ki MLA Paunam Brozen amadi Avegri General Secretary Organization BJP Manipur State ahumna punna lamthakhi Rally aduna Thoubal yaurakpada Thoubal Family Mart mamangda BJP active members su oriba social activist Konsam Michael amadi BJP workers singna amadi Thoubal Haukha yaurakpada Wangkhem Kendrada BJP gi mirep oigani haina thaurang tauriba Kharibam Jibanna cyclist singbu taramna opagoloinana chana thangna polam sing pikhi Cycle rally aduna Thoubal Thongkhong yaurakpada Thoubal ACda BJP gi mirep oigadoriba BJP Manipur Pradesh ki state executive member su oriba El Basanta Allies Bhim amadi BJP Thoubal Mandal ki president KH Arun Kumar na taramna opagaloinana BJYM Thoubal Mandal ki miyoi singsu cycle thoduna rally aduna saruk yasanke ngasigi cycle rally aduga mari lainana MLA Dr. Thokchom Radeshyam na phungdorakpada Ngasigi rally asi haurakliba naha singna wasak amaga loinana Bharat na ningtamlaba matungda fangkhiba nungaiba kanaba amadi apunbagi oiba saktam adubu khanghanduna matang oibagi wakhalon santi leiba amadi chaukhatpa Manipur ama oihanduna nation asibu semgatpada aikhoisu saruk yari haibadu utnabagidamak ngasigi rally asi pangthokpani haikhi North East po, especially yung iba, ako yung sigumba mi yung, ako yung lebak ko din ako yung chakot kaya hairagadi, kacin ko yung chakot pa darkar lay haiba adugumba, wakalol dugal loina na ako yung adugumba, ako yung Yuva Sankalp Yatra si chatpani, loina na ako yung masida, Janna Silva Yatra, haida na Yatra, amaso ko yung nangarang nahan adung Honorable Minister gichatki, haiba ako yung nga si pangthoiba program sing si Bharat, ako yung ningkhatam mabatungda, ningkhatam magi mahaw pangdaba, hujikta, Iko ning khata magi mahaw khara lakna prajana nungsibiba praja mayam gi support phangba ban blockade irang amata leirakta adumba punamak nungsi chana na jingtam leirakpa singba pandam si puraga ikoina tungda lakada bathok 75 suba independence gam mari lenana koigi mayamda yaifa paujel amadi nungaiba phongtokpa adugumba rally makhalamani masi Bishampur line Thoubal line adai mafam singdagi ayamba yauri masaisa koigi khut paidna tambiriba ko BJP gi Bharatiya Janata Party sigi koigi president oibiribi Smriti Sarda Devi masamak koigi Bishampur dagina koigi BJP gi head office po lepa leitana cycle se thobirei aina luchingdana chambriga loinana ai thogjare amana Bishampur dagi koigi respected koigi Madam Sarda na luchinga thobirei ani se combine torga kwai ketel dagi punna koi kangla dagi koi ningkha tamapagi adu kanaba nongaiwa mahaw mayam lobugi adu achwa function amagi Saruk amoina akoi Bharatiya Yuva Morcha Manipur State Unit adan sinjaraga masa liberally si akoi Yuva Sankalp Yatra na akoi na oriba akoi Sankalp logodamne akoi na determination logodamne akoi wasakadam resolution logodam maludi akoi sigi khongte chala kana masigi azadagi Amrit mayam sigi masih khangala kana Manipur si chakholan Manipur nongai ba dong santi leibo ke nom lene integrity len ma kamaga nusina ba ama toiba sing tam toan dharmagi toan res mayam punchila kanda akan ba adu Manipur ama oilaga akoi Bharat Varsha akoi nation building da Manipur so sak ya gadam na haibu asigi ya tamane Makhataba pauda laingak napiba SOP thugaiduna ngasi Bharatiya Janata Party BJP gi Bharatiya Yuva Morcha na sinduna cycle rally pangthokhre Azadi ka Amrit Mohotsav ki sarugama oina pangthokhiba rally aduda saruk yariba singna laingak napiba SOP thugaibagi mamitari Hauze Home Department na thokhiba order amagi matung ina tangai fadaba ana layeng office sing private sector ki maruoiba office sing amadi lalol etika mari leinaba maruoiba khara khaktamak ayaba piribani asiana amadi tangai fadaba deva karma sing fauba miyoi kundagi hena punba yadabagi athingba leiribani ngarang COVID-19 command control room dagi
State asigi oina anoba case miyoi chaniga humdra positive oikiba leikrabani amadi miyoi marina lekhidrei nakalamaromda Ministry of Home Affairs ki makha da linkhatkiba expert committee National Institute of Disaster Management na leiba asigi oina September amadi October thada COVID-19 pandemic ki ahum shiba web lakpa yai amadi vaccination tawhongna ba khanghanba leikrabani